ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯥꯏꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯈꯤꯇꯪ ꯇꯧꯍꯟꯒꯦ ꯇꯧꯕ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯄꯨꯔꯒ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯗꯨꯅꯦ ꯉꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯎꯠꯇꯣꯏꯁꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯁꯨ ꯁꯦꯂꯔꯤ ꯐꯪꯉꯦꯕ ꯃꯥ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯗꯅ ꯈꯣꯠꯇꯅ ꯁꯤ ꯇꯧꯖꯔꯦꯕꯀꯣ ꯑꯗꯣ ꯃꯥ ꯁꯦꯂꯔꯤ ꯉꯁꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯔ ꯐꯪꯗꯅꯀꯣ ꯗꯦꯇꯤꯡꯗ ꯑꯩ ꯄꯨꯕꯤꯔꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯅꯪ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯗꯣꯏ ꯅꯪꯒꯤ ꯇꯣꯂꯣꯞꯁꯤꯗ ꯑꯩꯉꯣꯟꯗ ꯄꯤꯖꯗꯣꯏ ꯄꯤꯊꯛꯇꯣꯏꯁꯦ ꯑꯠꯆꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯗꯦꯜꯂꯤꯗ ꯂꯥꯛꯄꯗ ꯑꯩ ꯍꯥꯟꯅ ꯇꯧꯕ ꯊꯕꯛꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯇꯤꯚꯤꯇꯤ ꯃꯈꯜꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯣ ꯃꯐꯝꯗ ꯌꯧꯔꯒ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯌꯧꯔꯦ ꯃꯐꯝꯁꯤꯗꯅꯤꯀꯣ ꯁꯤꯕꯤꯗꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯗꯣ ꯁꯤꯄꯤꯁꯤꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯕꯛꯁꯤ ꯂꯥꯛꯄꯗ ꯇꯧꯈꯤꯕ ꯑꯦꯛꯇꯤꯚꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯊꯕꯛꯄꯨꯗꯤ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯃꯌꯥꯝꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯋꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕꯣꯁꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯑꯒ ꯑꯩꯁꯦ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯇꯧꯍꯜꯂꯦꯕ ꯑꯗꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯑꯣꯏꯅ ꯎꯠꯂꯛꯀꯦ ꯍꯥꯏꯇꯥꯔꯦ ꯅꯪꯁꯨ ꯈꯪꯖꯍꯧꯅꯕ ꯄꯨꯟꯁꯤ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯦ ꯇꯔꯥꯏ ꯍꯦꯛꯇ ꯂꯩꯕ ꯄꯣꯠ ꯁꯨꯝꯆꯤꯠ ꯅꯨꯡꯁꯤꯠꯀ ꯁꯤꯠꯄ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯄꯣꯠꯇꯦ ꯑꯗꯨꯁꯨ ꯀꯩ ꯄꯤꯖꯗꯣꯏꯅꯣ ꯑꯩꯗꯤ ꯌꯥꯏ ꯅꯪ ꯄꯩꯁꯥ ꯑꯍꯥꯟꯕ ꯌꯥꯝ ꯐꯪꯖꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯈꯜꯂꯒꯦ ꯃꯊꯪ ꯌꯦꯡꯉꯁꯤ ꯁꯤ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯑꯦ ꯕ꯭ꯂꯣꯛꯇꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯦ ꯁꯤꯒꯤ ꯁꯤꯄꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯒꯤ ꯃꯇꯦꯛ ꯑꯃꯇ ꯍꯥꯏꯔꯝꯒꯦꯕ ꯁꯤꯁꯦ ꯄꯨꯔꯥ ꯔꯥꯎꯟꯅꯦꯕ ꯁꯨꯃꯥꯏꯅ ꯀꯣꯏꯔꯒꯅꯦ ꯁꯤ ꯂꯩꯁꯦ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯀꯣꯏꯔ ꯂꯥꯛꯇꯣꯏꯅꯤ ꯑꯦꯗꯩ ꯏꯕꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯔꯥꯎꯟꯁꯤꯗ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯇꯅ ꯑꯃꯨꯛ ꯀꯦ ꯅꯨꯡ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯂꯩꯕꯕꯨꯗꯤ ꯂꯩꯔꯦ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯃꯐꯝꯅꯤ ꯁꯤ ꯂꯥꯛꯏꯁꯦ ꯁꯤꯒꯨꯝꯕꯗ ꯌꯦꯡꯗ꯭ꯔꯗꯤ ꯃꯥ ꯁꯤꯒꯨꯝꯕ ꯁꯅꯥ ꯎ ꯌꯥꯗꯦꯕ ꯁꯅꯥꯁꯤ ꯀꯣꯔꯤꯁꯦ ꯑꯁꯦꯡꯕ ꯁꯅꯥꯁꯤ ꯄꯥꯝꯃꯦ ꯁꯤ ꯌꯦꯡ ꯂꯩꯈ꯭ꯔꯦ ꯑꯩ ꯁꯤꯗ ꯉꯥꯛꯇꯪ ꯐꯝꯒꯦ ꯐꯝꯐꯝ ꯐꯝꯃꯒ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯁꯤ ꯂꯥꯛꯑꯒ ꯐꯝꯕ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯕ ꯃꯥꯗ ꯀꯟꯅ ꯈꯜꯂꯤ ꯁꯤꯗ ꯂꯥꯛꯄꯅꯦ ꯑꯗꯩꯗ ꯃꯣꯏꯒꯤ ꯄ꯭ꯔꯗꯛ ꯑꯃꯒꯤ ꯔꯤꯚꯤꯌꯨ ꯃꯇꯦꯛ ꯑꯃ ꯄꯤꯕꯤꯌꯣ ꯑꯗꯣ खरा ꯇꯧ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯐꯥꯎꯔꯕꯖꯥꯠꯅꯦ ꯁꯤ ꯇꯧꯔꯛꯇꯣꯏꯁꯤ 180 नाम क्या है आपका भाई रेहान ओके तो आई फियोन येंबा होगा ꯌꯨꯝꯗ ꯂꯩꯕ ꯁꯦꯠꯄ ꯅꯨꯡꯉꯥꯏꯅꯤꯌꯦ ꯀꯦꯇꯥꯕꯦ ꯑꯩꯁꯤꯕꯨ ꯀꯔꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯕ ꯄꯣꯠ ꯆꯥꯁꯦ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯤꯕ ꯆꯥꯔꯗꯤꯔ ꯈꯪꯗꯦ ꯀꯝꯅꯩꯌꯦ ꯀꯔꯣꯔ ꯑꯃ ꯐꯪꯕꯁꯤꯗ ꯑꯗꯣ ꯅꯪꯁꯨ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯕ ꯁꯣꯔꯨꯝꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯄꯨꯁꯟꯅꯤ ꯇꯥꯡꯕ ꯂꯩꯕꯤꯅꯤ ꯑꯩꯅ ꯁꯤꯗ ꯄꯥꯏꯔꯀꯥꯟꯗ ꯌꯥꯏꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯩꯁꯥ ꯀꯟꯅ ꯄꯥꯏꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯑꯆꯥꯄꯣꯠ ꯆꯥꯁꯤꯒꯦꯅ ꯈꯟꯕꯗ ꯊꯤꯕꯗ ꯂꯥꯛꯄꯗ ꯊꯤꯟꯕ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯣ ꯏꯪꯉꯦ ꯁꯤꯗꯗꯤ ꯑꯁ ꯏꯪꯉꯤꯀꯣ ꯁꯤꯗ ꯍꯥꯏꯐꯦꯠ ꯆꯪꯉꯨꯁꯤꯔꯣ ꯑꯁ ꯉꯥꯏꯍꯥꯛ ꯑꯏꯪꯕ ꯂꯧ ꯑꯣꯏꯅ इकायद्रे नहीं ब्रो थैंक यू सर सु पुलिसकी दरकार हो मी नते सु पुलिस का ताऊ में फायदे मोड पर फास्ट ताबली लागू बने कोई स्वीट कॉर्न चागे कुलाई बॉयस बयाना नहीं मसाला कम करो बा स्वीट कॉर्न नहीं लगे ना माना हाय आई डी पिज्जा दरे मान नहीं रे सीधे पाम जबरो बे हमने स्वीट कॉर्न कुमांग ले रोय सीनी बयाना सेम नहीं यो पुंसीजे यामना इजी ओइदबने हाइता दो आइना थेंगनारकपदो अदो आइ मिओंदा फोन जे पिरेदनाको एग्जांपल दो नोंदो दुम उलगे खंगबे बे नोंदो उलगे बा दुगा आइना तव एक्टिविटी दु उलके कमाई तवबनो आइदो मिओंदा फोन दो पिदो जे दुम पायरगे के नंग पायरा कनादा तवदो बे एक्शन जा नंग सम ताकपै वान के मिओंदा उलुदो याय ओ नंग नमा गेरा सुट कोन होब्रा हां टेम्पर सिन की तोरे फोन की टेम्पर सिन तो के लायरा बा कोई दी टेम्पर सिन तो नंग टेम्पर हां हां ए टेम्पर सिन तो के तो ने ता अदो मैम आइना तव एक्शन दुनि को मैम तव दिजे को अदो मिओन ता हाय हुजि तव दि गाइ जरे बको अदो येंगो लाव समना का आई साइन चतोइने को सिनि मैम चले को याम जत्रा याम चतोइने सि मैम लैरि मैम जे से जाई समना का आई सि पाइ पेम्पलेट ने बको सिजे अखोई ऑफिस की कंपनी की पेम्पलेट ने बको सिजे आइना मिओन दा थारगा पिदुइने हाइतार अदो आइ खोने के रोप्ता हंगे हाइरो
ꯑꯍꯥꯟꯕꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇꯗꯤ ꯄꯤꯗꯣꯏꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕ ꯍꯦꯛ ꯄꯤꯕ ꯍꯧꯕ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔ ꯄꯤꯒꯗꯒꯦꯗꯤ ꯈꯜꯂꯤꯅꯦꯕꯀꯣ ꯑꯗꯨ ꯈꯜꯂꯤꯅꯦ ꯑꯗꯨꯗ ꯏꯀꯥꯏꯅꯦꯕ ꯃꯤꯁꯦ ꯈꯪꯅꯗꯕ ꯃꯇꯝꯗ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯂꯣꯟ ꯂꯤꯁꯨ ꯐꯖꯅ ꯈꯪꯕ ꯅꯠꯇꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯁꯦ ꯇꯧꯔꯒ ꯑꯗꯨꯝ ꯍꯪꯉꯦꯕ ꯋꯥꯠ ꯏꯁ ꯗꯤꯁꯀ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯩꯗꯤ ꯍꯥꯏꯔꯒ ꯄꯤꯔꯝꯕ ꯊꯠꯄ ꯀꯩ ꯌꯥꯎꯋꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ 시제 미니엔 칼라지 시제 미니엔 칼라지 excuse me 탁 비람만이나 싹하네 두고 쫑 쟁기더니 쫑 쟁기더니 찔럭대니 랑젤라만 좀 찌엠지네 랑젤라만 찔럭대니 하이 락대니 아두가 좀 kuina taro adudo ide tha ani gumba training ne ba samna hakanda mayam mangda mi je confront tawba ngamna ba mi je keno tawba ngamna ne haitare ko matam da ai je adai khara experience le ko dei wai sana ba ngamme ba laina si kari gino adu da ne kana peplet si matang ꯌꯥꯝ ꯁꯤ ꯂꯥꯛꯑꯣ ꯑꯍꯥꯟꯕꯗꯗꯤ ꯂꯪꯖꯜꯂꯝꯃ ꯆꯦꯟꯗꯣꯏꯅꯦ ꯑꯍꯥꯟꯕꯗꯗꯤ ꯂꯪꯖꯜꯂ ꯆꯦꯜꯂꯛꯏꯅꯦ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏꯅꯦ ꯑꯗꯨꯝ ꯑꯁ ꯑꯗꯒꯤ ꯑꯁꯦꯡꯕꯩꯅꯦ ꯑꯗꯒꯤ ꯁꯨꯝ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯁꯛ ꯐꯖꯕ ꯎꯕꯗꯤ ꯏꯀꯥꯏꯗꯅꯒ ꯇꯧꯔꯤ ꯄꯣꯠꯅꯦꯕ ꯍꯥꯏꯗꯣꯔꯦ ꯃꯇꯝꯗꯨꯗ ꯍꯥꯏꯕꯅꯤꯗ ꯏꯀꯥꯏꯕꯗꯤ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯁ ꯀꯩ ꯃꯤꯅ ꯀꯩꯒ ꯈꯟꯒꯗꯒꯦ ꯀꯥꯏꯅ ꯂꯩꯕꯗꯣ 이스 ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯩ ꯏꯃꯥꯟꯅꯕ ꯊꯦꯡꯅꯔꯤꯅꯦ ꯀꯅꯥ ꯅꯊꯣꯛꯇ꯭ꯔꯣ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯃꯣꯏꯁꯨ ꯍꯣꯏ ꯍꯜꯂꯗꯣꯏꯔꯣ ꯅꯪ ꯆꯠꯇ꯭ꯔꯣ ꯍꯥꯏꯁꯦ ꯃꯣꯏꯁꯦ ꯑꯩ ꯆꯠꯇꯦ ꯑꯗꯣ ꯃꯉꯣꯟꯗ ꯑꯦꯛꯖꯥꯝꯄꯜꯗꯣ ꯗꯥꯏꯔꯦꯛ ꯄꯤꯔꯒꯦ ꯑꯩ ꯏꯅꯥꯎꯅꯤꯗ ꯄꯤꯔꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯌꯦꯜꯂꯦꯅ ꯆꯦꯟꯈꯤꯗꯣꯏꯅꯤ ꯊꯥꯏꯅ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗꯣ ꯑꯗꯨꯗ ꯑꯩꯅ ꯄꯦꯝꯄ꯭ꯂꯦꯠ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯦꯛꯇꯤꯚꯤꯇꯤꯗ ꯑꯩꯁꯦ ꯂꯝꯕꯤ ꯆꯠꯂꯒ ꯄꯦꯝꯄ꯭ꯂꯦꯠ ꯌꯦꯜꯂꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯁꯤꯒꯤ CPꯗ ꯏꯍꯥꯟ ꯍꯥꯟꯅ CPꯗ ꯄꯦꯝꯄ꯭ꯂꯦꯠ ꯌꯦꯜꯂꯦꯕ ꯁꯤ ꯔꯥꯎꯟꯁꯦ ꯃꯤ ꯑꯔꯥꯛꯄꯈꯩ ꯄꯦꯝꯄ꯭ꯂꯦꯠ ꯁ꯭ꯋꯥꯏꯃꯨꯛ 200-300ꯃꯨꯛꯅꯤ ꯄꯥꯏꯔꯒꯅꯦ ꯊꯦꯡꯅ ꯌꯦꯜꯂ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯑꯍꯥꯟꯕꯗ ꯎꯠꯄꯅꯤꯗ ꯂꯪꯖꯜꯂꯝꯃ ꯆꯦꯜꯂꯦ ꯑꯍꯥꯟꯕꯗꯗꯤ ꯃꯤꯅ ꯍꯪꯉꯛꯀꯅꯤꯅ ꯄꯥꯈꯠꯇꯅ ꯂꯣꯜꯂꯤꯁꯦ ꯌꯥꯝ ꯀꯟꯅ ꯈꯪꯗꯕꯅꯤꯅꯀꯣ ꯂꯪꯖꯜꯂꯝ ꯆꯦꯟꯕꯗꯤ ꯅꯠꯇꯕ ꯍꯥꯏꯐꯦꯠ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯐꯥꯎ ꯀꯟꯐꯔꯟ ꯇꯧ ꯉꯝꯗꯕꯗꯣ ꯃꯤꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯊꯥ ꯑꯃꯅꯤꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅꯤꯗ ꯂꯥꯏꯐ ꯏꯁ ꯅꯣꯠ ꯏꯖꯤ ꯑꯣꯀꯦ ꯆꯠꯂꯣ ꯁꯨꯃꯥꯡꯁꯤ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯥꯏꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯀꯩ ꯄꯤꯖꯒꯦ ꯍꯥꯏꯅꯣꯕ ꯅꯪꯒꯤ ꯁꯦꯂꯔꯤ ꯐꯪꯕꯁꯤꯕꯣ ꯈꯪꯗꯦ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯣ ꯌꯥꯏ ꯑꯩ ꯌꯥꯝ ꯇꯥꯡꯕꯗꯤ ꯆꯥꯔꯣꯏꯒꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯄꯤꯖꯒꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯈꯜꯂꯒꯦꯀꯣ ꯁꯤꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯁꯤꯗ ꯂꯩꯒꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯈꯜꯂꯒꯦ ꯑꯌꯤꯡꯕ ꯑꯃ ꯆꯥꯅꯤꯡꯕ ꯁꯥꯕꯁꯤ ꯄꯩꯁꯥ ꯌꯥꯝ ꯆꯥꯕꯁꯤ ꯆꯥꯊꯣꯛꯅꯤꯡꯗꯦꯕ ꯃꯥ ꯑꯍꯥꯟꯕ ꯊꯕꯛ ꯇꯧꯖꯕ ꯄꯩꯁా ꯁꯦꯂꯔꯤꯅꯤꯅ ꯑꯗꯣ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯊꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯧꯔꯒꯦ ꯁꯤꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯤ ꯆꯣꯀꯣ ꯆꯤꯞ ꯆꯥꯔꯁꯦ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯕ 이씨, 루파 양카이 비자도래 마 셀러리 팡부더기 아이디 하라고 시도래 에 양카이 비자비 현디야 이엔 통보 가면 레이디야 로 저디 연 굴롱 한국 그러고 하 비자 닝대로 항니 또 시디니 이와기 말을 농나 싸바이 두기 말은 깝나 싸바이도 yes scanner ka hai ba ai bebi selektor scanner kahan tau selektor kapsul chakra tissue de do sile tissue nahi hai yo बैठो गाड़ी बैठ बड़ी जल्दी जाते थकी जाती है lupa yang kayak gitu dore ini halau sini pida tabak tau kana wais sawa pangsa dore oh chalo chalo thank you very much thank you baby tu lai là cái dating này tao mới nói sai tissue paper lang không ba yao nước xiên thế cái chân thôi mà khai được chút pizza quay tay kem hao ấy hao chocolate hao yes chok ato mai Maggie mo semalli Maggie semal laga Maggie cha ne duga leinung gi dukan do ai ta ko se leinung market am lei ko Palika bazar an am already khangbi da mani ko leinung market usar ke ke mo ko leinung jule ya bane Maggie la ai di cha rồi đó ma na sa da tong Maggie cha bin sar butter cheese maggie butter cheese Maggie sa tho ai yeng bi doi le rage nang na sa bi ni yeng bi okay yo asile re ko leinung gi ke no se ये ना देखो तो तुम तंग अजरा तुम हाँ सिले सी गेट नंबर 7 सी प्राप्त प्लेट नहीं को से मखा दे ले जो मार्केट संगस सिला है तो मखा दे नहीं उलाई नहीं नुंगी मार्केट है ता मिसिस ऐसी साब लाई बोले बना ते ऐसी साब लाई तो कोई भी माला दे तो मसी वीडियो दे जो लोई ले ओ
ꯁꯤꯗꯅꯤ ꯂꯥꯛꯏꯁꯤ ꯄꯣꯠ ꯁꯣꯏ ꯂꯩꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁꯤ ꯆꯥꯕ ꯂꯥꯛꯄ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯂꯥꯏꯕ ꯍꯥꯏꯁꯤ ꯂꯥꯏꯔꯕ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯄꯣꯠꯇꯤꯅꯤ ꯂꯥꯏꯕ ꯏꯁ ꯇꯧꯔꯤꯁꯤ ꯁꯤꯃꯈꯥꯏ ꯂꯩꯅꯨꯡꯒꯤ ꯗꯨꯀꯥꯟ ꯃꯣꯠꯃ ꯃꯥꯔꯀꯦꯠ ꯍꯥꯏꯁꯤ ꯂꯩꯅꯨꯡꯒꯤ ꯃꯥꯔꯀꯦꯠꯇ ꯃꯥ ꯆꯠꯂꯤ ꯀꯟꯅ ꯂꯩꯅꯨꯡꯒꯤ ꯃꯥꯔꯀꯦꯠꯁꯤꯕꯨ ꯀꯝꯗꯧꯒꯦ ꯅꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯋꯥ ꯆꯥꯕꯗ ꯍꯋꯥ ꯆꯥꯕ ꯅꯨꯡꯉꯥꯏꯔꯕ ꯍꯋꯥ ꯆꯥꯔ ꯑꯗꯨꯝ ꯆꯠꯂꯣ ꯂꯨꯄꯥ 150ꯒꯤ ꯑꯃꯗꯤ ꯂꯩꯔꯦ ꯑꯥꯗ ꯅꯪꯒꯤ ꯂꯩꯅꯤꯡꯗꯕ꯭ꯔꯥ 6 ꯅꯩꯔꯦꯍꯦ ꯑꯩꯈꯣꯏꯗꯤ ꯅꯩꯔꯦꯍꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯅꯨꯡꯒꯤ ꯃꯥꯔꯀꯦꯠꯇ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯆꯤꯡꯉꯩꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯕ꯭ꯂꯣꯒꯁꯦ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ